ngasi nungthil phongkhiba tongan ba pause kharagi collection miyam da kudol tamjege Manipur da president rule makhata na tha taruk sangdongna ba bill parliament ki nungzumi phamda puthokadori miyam gi lengak semgani haina BJP na thajba pikhiba wapam phudit tamangjong jongba tare haiba nungthil pause ki chupong ama oiriba oil kati dagi lokhotcharaga thamjege chatliba July 18 dagi August 18 phawba phamnana ba thorang tawriba parliament ki nungzumi phamda Manipur da zik thamliba suspended animation asi atoba tha taruk amaga sangdokna ba bill puthokna tentative business proposal yaure haina national media da fongnare hari BJP gi MLA sing tongan kem tongnaram-badagi makhoi pula punchile anawba langak ama athuba da semnagani haina miyam da piruba thajaba phudit tamangjong chongba tare haujiksu Manipur da PR sangdokpagi wapam asi karigumba opposition gi kangbuna yam kanna yelaklaba amasong makhoina masing yamkibat oiba tarabadi handaki parliament session asida Manipur legislative assembly dissolve tawkiba phawba yana lei state asida president rule atopa thataru ama sangdokpagi mami tambakli ba asina kumja 2017 gi March Paubuda Pangtokadoriba Taragomdoi Shuba Manipur Legislative Assembly gi Mikhal gi matam sahi amarom tamak ngairagani telaba sahi amagi matam masida lengak ama lehelaga miyangi chokot thorangi thabak taw bahaiba sisu sunmatagi tha taruk tagi hena pangloidori Mikhal maya naksil liba makhai miyangi chokot thorangi thabak pakhatpada apanba oirakadabana tha taruk PR sangdokrabasu marakta government chamanaba akhanaba thorang mayam lokhalakba fai anobo bill nipal puthoktuna house na warib logodoriba singadugi manungda lakriba August 18 da tha taruk mapung farak Manipur ki president rule asi atopa tha taruk ama sangdokna bagi tangai fadaba leiribana house animakna pass tawbagi tangai fadaba lakbadagi bill oina puthokpada yorakpani hairi pawasina makhata na hai bill ani asiga loinana the appropriation demand for grant 2025-26 su parliament ta puthokna ba thorang tori nungzumi phamda income tax bill 2025 pass tahuna bagi akhanna ba thorang amasu lokhali bill asi February 19 da Lok Sabha da pukhalakhraba matungda bill asigi maru oiba warul sing kupna yingsinana ba select committee amada thadakrabani India lengangna parliament ki nungzumi phamda pukhatna ba thorang tawriba atai bill singdi the Manipur goods and services tax amendment bill 2025 the Jan Vishwas amendment of provision 2025 the Indian Institute of Management amendment bill 2025 the taxation laws amendment bill 2025 amadi the mines and minerals development and regulation amendment bill 2025 ni hari August 18 da lusingadoriba parliament ki nungzumi phamda the national sports governance bill 2025 amadi the national anti-doping amendment bill 2025 su pukhalaba yai haina panari handaki nungzumi pham asida Lok Sabha amadi Rajya Sabha da panduna leiriba bill taruk yauna punna bill taraga taruk pass tawna ba thorang chawri haina report asina pongdorokli panba yabadi Manipur da taraga mathoirak thamkhre khwaidigi ihan hanba oina kumja 1967 ki January 12 dagi March taraga mapan phawba numit humpuga taruk president rule thamki anirak suba oina chahi adumaki October 15 dagi kumja 1968 ki February taraga mapan phawba numit chamaga taraga tarit president rule thamki ahomlak subu oina 1969 gi October taraga taruk tagi 1972 gi March kun phawba chahi aniga numit chamaga yangkhiga taruk president rule thamki kumja 1973 gi March kun ga nipan dagi kumja 1974 gi March mari phawba numit chahunga nifuga mathoi president rule thamki kumja 1977 ki May taraga taruk tagi na chahi adugi June kun ga taruk phawba numit nifuga mathoi president rule thamki kumja 1979 gi November taraga mari dagi na kumja 1980 gi January taraga taruk phawba numit humpuni president rule thamki kumja 1981 dagi February 19 dagi sahi adugi June taraga mapan phawba numit chamaga taraga mathoi kumja 1992 gi January 3 dagi sahi adugi April 9 phawba numit mogdaga nithoi kumja 1993 gi December 13 mathoi dagi kumja 1994 gi December taragumdoi phawba numit chahunga nifuga taret kumja 2001 gi June ani dagi na kumja 2002 gi March manga phawba numit chaniga umbudraga taru amasong khwaidagi kon kona hauzik leiriba president rule asi chahi asigi February taragumdoi dagi thamlakhibani hairi Makasa tarakpada nungthil pause ki chifong ama oiriba kangla pawdagi lokhotcharaga thamjage Kuki volunteers singna sandal dagi hijack tawkiba JCB ama mafang Khangdre AR da Wakatlabsu Tabidre hairi Sandal district ki Chakpi Karong subdivision gi manung chanba kanan Kuki village dagi Kuki volunteers singna hijack tawkiba JCB ama hauzik phawba pichu haiba yadre Assam Rifles da Wakatlabsu karimata Tabidre Kuki singa sathariba thongasi akanba moong da kanjem tawi haina Sandal naga people's organization na thadorokpa cherolamana hairi cherolasina makhata na hairibana Bataudo asi chahi asigi February mangagi nungthil pung aniga minute nipu mga tabada thokibani nimit aduda Kuki volunteers sing aduna Chandol Pokpi village dagi MK Ramkan mi chothe kauba amagi JCB ahom DX vehicle number MN04CO677 asi hijack tawraga pukhibani hairi adubu hairiba gari adu Kuki amasong mete enigi marakta thokiba kangluki irang aduna yamna kallingai matam 2023 gi May da Assam Rifles na
हाइबिजांग केम्पतगी फगतखिबनी अदुबु वैलिड डॉक्यूमेंट्सिंग उल्लबा मतुंगदा थादोरखिबनी हाइरि अदुबु हाइरिबा गाड़ी अदु अमुक हन्ना कुकी वॉलंटियर कनन कुकी बेलेस की मनाक्ता थौदुना चटलिंगाइदा हाइजेक तौरगा पुखिबनी थौदो असिगी मतंगदा कुनगनिपान सुबा असम राइफल्सता रिपोर्ट तौरबसु हौजिक फाउबा एक्शन अमत्ता लौखत्रि अमसुंग गाड़ी अदु रिकवर तौबा लैत्रि हाइरिबा तौंग असि लॉ एंड ऑर्डर दा चाउन अकाइबा पीबा खक्ता नतना सिविलियन सिंगी राइट असि बाइरत तौबनी थौदो अदुना गाड़ी असिगी असेंगबा मपु असिगी सिमिलोन दा चाउन अवाबा पीबा नतना पब्लिक सेफ्टी दसु नुंगनांगबा अमा पोअले मरम अदुना डिस्ट्रिक्ट एडमिनिस्ट्रेशन अमसुंग लॉ इन्फोर्सिंग एजेंसी की मकैदगी हिरम असिदा मियंग चंगबियु असम राइफल्स अमसुंग सिक्योरिटी फोर्स की मकैदगी कुकी वॉलंटियर्स ना हाइजेक तौरगा पुखिबा गाड़ी अदु रिकवर तौबा याउना थौदो अदुदा चेनरिबसिंगी मथक्ता चपचाना जस्टिस पुरकदबनी कॉन्फ्लिक्ट इफेक्टिव एरिया सिंगदा सिविलियन प्रॉपर्टी सिंग ngak senbaga justice restoration taunaba honagadabani mari leinaba authority ki makaidigi hiram asida miyeng changduna asigumba thodu ase matungda taudanaba chapchaba action lokotgadabani haidi makasa tarakpada nungthil pause ki chifong ama oiriba kanglaipa ki meradagi lokotjaraga thamjage churachandpur da security force na kuki joda lawwa phana ba changsilubada kuki nupi sing talakre haidi churachandpur da lanmi gi pizol setpa kuki jola lawba lupsing gi lanmi sing na phongna aphaba makhal gi khulai paiduna chatpada security force ki kambuna ubadagi phana ba changsiluba matamda mafam अदुगी नुपीसिंगना अथिंग पिरकपदगी फाबा ngamkhidre adumoinama ngasi amadi ngarang tapaki tongan tongan ba mafam singda security force na satakiba operation da lalolukharagi lanmising yauna miyoi kya amadi tongan tongan ba makhalgi nomai marfu yauna atai khulai sing phagat pangamkhre thodo asigi matangda pausi asina police amadi maikai kya dagi phangba paugi matung inadi ngarang numidang churachandpur district ki molhoi area da khulai paiba kuki jogi lalauba singna phongna khulai paiduna chatpa ubadagi security force ki kangbuna miyoi sing adu phana ba operation chatakhi operation दा खुलाई पाइबा मियोई खरा फाकी हाइरि थोदो अदुगी पाउ हेक ताबदगी मकै अदोंगी नुपिसिंग थमजलखिबगा लोइनना सिक्योरिटी फोर्स की कांगबुगा अकन ममोंगदा मुकनबगी तंजा अदु लौरगा सिक्योरिटी फोर्स ना फादुना थमलंबा नाहा अनि नंथोक्तुना चेनखी खुंजा नुपिसिंग अदुना विलेज वॉलंटियर सिंग सिक्योरिटी फोर्स की कांगबुना फाना बखोना रिहाइना लावबदगी मसिंग यामलबा नुपिसिंग थमजलखपगा लोइनना नुमिदांग अथेंगबा फावबदा मकै अनिदा मुकनबगी थोक थोखी लोइनना मकै अदोंगी मियामना जार मै थाबगा लोइनना मफम कयादा लंबी थिंगबगी खोंजंग संगसिनखी तुंगदा नुपिसिंग अदुना सिक्योरिटी फोर्स की कंबू अदुबु मफम अदुदगी तांथोरकी हाइरि मखाताना सर्च ऑपरेशन चथदुना तंपाकी डिस्ट्रिक्ट मंगादगी नोंमै मार्फु अमदी ललौब कया फगतख्रे हाइरि मणिपुर पुलिस सेंट्रल आर्म पुलिस फोर्सेस आर्मी अमदी असम राइफल्स के अपुन मकंगबु नंगसे अयु अंगनबदा तंपाकी डिस्ट्रिक्ट सिंग हाइबदी इंफाल ईस्ट इंफाल वेस्ट थौबाल कक्सिंग अमदी बिष्णुपुर के टोंगान टोंगान मफम सिंगदा सथकीबा सर्च ऑपरेशन द सकंगदब खुलाई पाइब सिंगना लोचिन्दुना थलंबा ओइगनि हाइना थाजबा टोंगान टोंगान मखलगी नोंमै बोम अमदी खुलाई कया फगत पंगमले हाइरि मणिपुर पुलिस हेडक्वार्टर पांगथोकबा पौमिसिंग उनबा अमदा मणिपुर पुलिस की ऑफिशियल सिंगना पंगदोखिबदा ngasi ayuk satakibा ऑपरेशन अदुदा AK सीरीज राइफल मंगा इंसास अहुम SLR तरागा तरुक 303 राइफल मंगा पिस्तौल तरागा मंगा कार्बाइन अनि राइफल मापन SBBL बॉल एक्शन तरागा तरुक एंटी रायोट गन अनि JBPC अमा DBBL अमा बॉल एक्शन गन तरुक 2 इंच मोटार अमा पुन्ना नोमै मार्फुगा तरुक ग्रेनेड मापन 7.62 लाइव एम्युनिशन सनीगा कुनगा तरुक 303 लाइव एम्युनिशन चामगा मौद्रा 9mm एम्युनिशन 32 M ammunition mari HE mortar cell taruk tube launching ani IED mari assorted magazine nifuga mathoi amadi wireless handset tarukni Manipur police amadi security force na landamase ingtapa madi santi hanjilakna ba miyobegi punchi amadi lanthungak senana ba lokholakpa khongthang gi saru ama oina kholaising asi phagatpagi thabak chacharakibani hairiba khongthang asi Manipur miyamna su mapungpana sawat piu amadi Manipur da ingtapa hanjilakna ba khonabada Manipur police amadi security force na pakhalakliba thabak singda मियामना मतंग पंगबियु हाइना मणिपुर पुलिस की IGP इंटेलिजेंस के काबिब ने मियामदा अपील तौखि निंगसिंगबा याबदी ममांग थागी तांग तरुक अमदी तरागा मरी दसु स्टेट असिगी तंपाकी डिस्ट्रिक्ट सिंगदा सिक्योरिटी फोर्स न सतकिबा सर्च ऑपरेशन दसु तोंगान तोंगान बा नोंमै सहुंग कुन अमदी अतै खुलाई सिंग फगतखिबनी मदुगी मतुंगदा था असिगी मरी दसु चुराचांदपुर डिस्ट्रिक्ट दसु सिक्योरिटी फोर्स न मसिंग यामलब खुलाई सिंग फगतपा लैख्रबनी हाइरि